ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV की टेस्ट ऑफ कार्टून की महाव में ताबिरुसु हमारा मौचरी ngara ngasi koi khudong cha tab khara dagi mayam chang nai ning jengbi riba viewers sing da koi ngarang sima टेस्ट ऑफ कार्टून pangthok chaba sandok chaba ngamjagi thre masigi demukta jengbi riba khwai khudi monanga pinaba lokchari ngasi phala phongba pause sing gi cartoon sing da cartoon sing na kari hanin ba kari phonok ni ba kari wakal khala ning ba haibadu mayam da thamjage ay aham da lokasage Shanghai Express ki onthok pani da ista koi अर्जुन दा कृष्ण ना बोर पीबगी महाभारत के लांदा अर्जुन कृष्ण दा आखुगी अर्जुन कृष्ण दा निजबा कृष्ण ना बोर पीबगी मतंग दोनी सिधारेसी लान की मखल जामी मयाम दा खंगलगा कानबसु लई कानदबसु लई मतंग चाना लान तौद्रबदी लानफम दा माइथीगनी पेन दबन थल्लबदी तवही दब तोरकनी हायही दब हायरकनी लो थुगायरकनी सीब किनर ओय मीना सावलकनी मधुनी लान हारिदोन हजिकी चथरिबा लान सिदा खोई मरुइना खोई के हाइतारे मैतै की लान सिदैदा मैतै ने थेंगनरिबा ला कुकी मिलिटेस के थेंगनरिबा लान सिदा हाइबा सिंग बखरा वाले हाइदिना कृष्ण की अदुंबा रूप लौरकांदा मयामदा मेसेज पीबा याम फजबा कार्टून नि खोई बीवीएस की से अदुना लान की मखल जामी मयामदा खंगलगा तौबा मा मदुइ कानबसु लई कानदबसु लई मतंग तना लान तौद्रबदी लान फमदा माइथीगनी पेदबन थल्लबदी तवैदब तोरकनी हायैदब हायरकनी लो थुगायरकनी सीब किनर ओय मीना सावलकनी मदुनी लान हारिसेना यामना हई सिंगना लान तौबसी याम फजना तौरे अखोगी कुकी इचिनाउ सिंग मिलिटेंट सिंग याम फजबा लान तौगी बफम लेखरे अबोजी पृथ्वी साले अखोगी पार्लियामेंट दा पुथोक्तना प्राइम मिनिस्टर बौता ngang ate issue sing da kaim ngang de bida akhoi naked protest akhoi ki perat taugiba maduda yumpham moiraga yam phachana issue ji thaina ba hona khre hoji fauda parliament da Manipur gi issue gi khana ba horakpada mai rak sure yeitho isi aduna lan phachana tau haidana message pe ba cartoon ne na thamjage masang da lerisina akhoi sana laiba ki loire dana haibuduni loire dana sita akhoi imani wari sana buduni ब्रह्मादगी मयाम अमा पैसन ग्रे हाइने नहान मी चार्टर का क्यानो अमसु चार्टर का तरा निपान माइ चंगिनो कमाइ तौनो डिपोर्ट तौनो असम राइफल्स ता होम डिपार्टमेंट इगिबा वफम लेग्रे अदु दमान हाबने ब्रह्मादगी मयाम अमा पैसन ग्रे हाइने हेरा मसने कुम हेरा अदुम चंगल तोने लेरे दुबु असीबा मयाम अमसु थ्री बखंद्री दुदी हाइदना मयाम अमा सी गिबा यावबा कुलुंगी सेलगा चले आइबा मफम मयाम लेबा अदुनी अदुना सिचुएशन जिदा कोई ब्रह्मादगी मया पैसलक पचनी ngasi खबर याय दुनी 2013 दा अखोगी बॉर्डर फेंसिंग खाबीगनु हाइदना अखोई जोराम थंगा कुकी एनपी अदु लेरिबा कुकी तुगान ह्यूमन राइट ऑर्गेनाइजेशन मयाम इरमी हाइबी फम ngasi पुनफम खबर यावगी दुनी आर साइसिदा याम फजबजबा लो तोरम्बा मयाम थेंगनबा अदुगा चंगछे लेबा मयाम अदुना कोई किलोमीटर 100 मु लेबदुदा हजि किलोमीटर 10 मुक्तंग खा दंगाइदी हैबा मरफू अमा खायनबा टेंडर थोखरेना कोइगी होम मिनिस्टर अमिशा लाकंद हायरमबदुनी हजि फाउदा कैमता तोबो ngamde तोरेबोसी अदुना निमित्रा ngamंग लाखनि हैबा लाखिदबा खन्नबा खामबदा योमना तन येनबगी मंगो येलंबा अने तोयना हाइजबदुनी मयामदा नबानी खनरदे अनिमक तोबो यारोय हैना खामदबदा ओ नंगी चनिंगाय थनिंगाय लेथरेबा ए नयामदा हायरुनु
ꯏꯄꯥ ꯇꯧꯒꯦ ꯆꯥꯅ ꯊꯛꯅꯕ ꯊꯥꯔꯛꯀꯦ ꯆꯦꯡ ꯀꯌꯥꯅ ꯃꯦꯔꯤꯇꯣꯟ ꯑꯗꯨ ꯊꯥꯔꯛꯀꯦ ꯑꯣ ꯅꯪꯒꯤ ꯂꯥꯌꯦꯡꯅꯕ ꯗꯥꯛꯇꯔ ꯂꯩꯇ꯭ꯔꯦꯕ ꯊꯥꯔꯛꯀꯦ ꯗꯦꯜꯂꯤꯗꯩ ꯊꯥꯔꯛꯀꯦ ꯑꯦꯝꯁꯇꯒꯤ ꯊꯥꯔꯛꯀꯦꯅ ꯅꯪꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯐꯔꯛ ꯇꯥꯔꯦꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯂꯩꯍꯟꯒꯦ ꯀꯥꯏꯅꯒ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯋꯥꯌꯦꯜꯗꯨꯅꯅꯤ ꯉꯁꯤ ꯑꯁꯨꯛ ꯁꯥꯡꯅ ꯅꯨꯃꯤꯠ ꯃꯔꯐꯨꯅꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯗ ꯍꯤꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯖꯒꯥꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯒꯤ ꯂꯧ ꯄꯦꯡꯕ ꯆꯠꯂꯨꯕꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯩ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯥꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯇꯣꯔꯕꯨꯡꯒꯤꯗ ꯕꯤꯁꯦꯝꯄꯨꯔꯒ ꯇꯥꯏꯅꯕ ꯖꯒꯥꯗ ꯄꯥꯛꯇꯛꯅꯅ ꯁꯦꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯇꯦꯝꯊꯣꯛꯑꯝꯃꯦ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯕ꯭ꯔꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯍꯨꯏꯔꯟ ꯄꯥꯎꯗ ꯑꯇꯩ ꯄꯥꯎꯁꯦꯗ ꯌꯥꯎꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯅꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯣꯔꯥꯝ ꯊꯪꯒꯥꯒꯨꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯖꯤ ꯍꯖꯨꯔ ꯖꯤ ꯁꯥꯌꯦꯕꯇ ꯆꯠꯂꯣꯏꯗꯕ ꯑꯗꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯥꯏꯅꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯏ ꯄꯣꯠꯇꯨꯅꯤ ꯑꯗ ꯏꯃꯥꯅꯤꯁꯤꯅ ꯈꯟꯅꯕ ꯃꯌꯥꯝꯗ ꯌꯥꯝ ꯐꯖꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯂꯤꯗꯔꯅꯤ ꯂꯩꯔꯤꯕꯁꯤ ꯇꯨꯄꯤ ꯑꯗꯨꯒ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯑꯁꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔꯅ ꯍꯦꯛꯖꯕꯗꯣ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯤꯝꯕꯣꯜꯁꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯥꯒꯤ ꯃꯁꯥꯅꯁꯨ ꯄꯥꯏꯖꯔꯦ ꯄꯅꯤꯁ ꯗ ꯀꯜꯄ꯭ꯔꯤꯠ ꯍꯥꯏꯔꯒ ꯌꯨ ꯀꯦꯟ ꯏꯔꯤꯁꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗ ꯏꯔꯤꯁꯤꯗꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯍꯥꯟꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔ ꯂꯥꯛꯄꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯗꯨꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯂꯩꯕꯥꯛꯀꯤ ꯇꯧ ꯅꯪ ꯊꯧꯅꯥ ꯍꯟꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯨꯅꯤ ꯂꯥꯛꯈꯤꯁꯤ ꯑꯗꯨ ꯁꯣ ꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯗꯨꯒꯤ ꯃꯃꯤ ꯑꯃꯇ ꯇꯥꯕ ꯎꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯆꯠꯈꯤꯕ ꯔꯦꯂꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯥꯝꯄꯦꯠꯀꯤ ꯋꯥꯍꯩ ꯄꯣꯁꯇꯔ ꯁꯤꯖꯤꯟꯅꯕ ꯃꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯣꯔꯥꯝ ꯊꯪꯒꯥ ꯃꯁꯥꯁꯨ ꯌꯥꯎꯕ ꯃꯗꯨꯒꯤ ꯁꯤꯟ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯤꯕꯗꯨꯅꯤ ꯃꯤꯅ ꯎꯁꯤꯠꯇꯕꯁꯤ ꯑꯗꯨꯅ ꯃꯗꯨ ꯌꯥꯅꯤꯡꯗꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯁꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯕ ꯖꯣꯔꯥꯝ ꯊꯪꯒꯥꯒꯤ ꯃꯤꯇꯝ ꯐꯣꯇꯣ ꯃꯩ ꯊꯥꯔꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯂꯤꯗꯔꯁꯤꯡ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯧꯕ ꯃꯊꯧ ꯇꯥꯔꯦ ꯄꯣꯛꯑꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ಮಿರೋꯜꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯅ ꯂꯩꯍꯧꯒꯗꯕ ꯊꯕꯛ ꯈꯔ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯅ ꯂꯥꯎꯕ ꯑꯗꯨꯅꯤ ꯁꯤꯒꯤ ꯄꯣꯡꯖꯪ ꯈꯣꯡꯖꯪꯁꯨ ꯆꯪꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯉꯁꯥꯏ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯩꯁꯤ ꯄꯤꯔꯛꯄꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯍꯥꯟꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯅ ꯆꯪꯉꯛꯄ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯃꯥꯡꯖꯧꯅꯅ ꯑꯦꯂꯥꯔꯠ ꯑꯣꯏꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯍꯨꯏꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯟ ꯃꯍꯣꯠꯁꯕ ꯃꯌꯥꯝ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯉꯔꯥꯡꯁꯤ ꯎ ꯆꯥꯔꯥ ꯊꯥꯕ ꯈꯣꯠꯄ ꯑꯗꯩꯗ ꯃꯥꯁꯤꯅ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯆꯥꯔꯥ ꯊꯥꯕ ꯎꯁꯤꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯅ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯎꯁꯦ ꯊꯥꯔꯒ ꯑꯩꯈꯣꯏ ꯍꯤꯡꯍꯟꯕꯗꯤ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏ ꯕꯟ ꯃꯍꯣꯠꯁꯕ ꯃꯌꯥꯝ ꯇꯧꯈꯤꯕ ꯂꯥꯛꯑꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯦꯁꯀꯤ ꯖꯒꯥꯁꯤꯡꯗ ꯎ ꯊꯥꯕ ꯈꯣꯠꯄ ꯃꯗꯨꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯆꯠꯊꯔꯕ ꯃꯅꯤꯄꯨꯔꯗ ꯊꯥꯈꯤꯕ ꯎ ꯃꯌꯥꯝꯁꯤ ꯐꯖꯅ ꯍꯤꯡꯉꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯎꯗꯤ ꯊꯥꯕ ꯍꯤꯡꯗꯤ ꯍꯤꯡꯗꯕ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯕꯗꯨꯅꯤ ꯑꯩꯈꯣꯏ ꯇꯦꯂꯤꯚꯤꯖꯟꯒꯤ ꯄꯥꯎꯗ ꯑꯗꯒꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯗ ꯌꯥꯎꯅꯕ ꯃꯗꯨꯒꯤ ꯎ ꯈꯨꯊꯥꯗꯣ ꯅꯠꯇꯕ ꯍꯤꯡꯅꯕ ꯈꯨꯊꯥꯗꯣ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯨꯃꯥꯡꯁꯦ ꯇꯥꯔꯒ ꯃꯥꯅ ꯅꯣꯛꯄꯗꯨꯅꯤ ꯁꯥꯔꯅ ꯊꯥꯕ ꯎꯁꯤꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯅ ꯍꯪꯀꯥꯟꯗ ꯑꯃꯁꯤꯅ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯊꯥꯔꯒ ꯂꯣꯏꯔꯦꯅ ꯊꯥꯈ꯭ꯔꯤꯕ ꯃꯗꯨꯒꯤ ꯎ ꯃꯌꯥꯝ ꯄꯩꯁా ꯀꯥꯏꯊꯣꯛꯈꯤꯕ ꯃꯌꯥꯝ ꯏꯟ ꯇꯥꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯅꯤ ꯆꯍꯤꯒꯤ ꯕꯟ ꯃꯍꯣꯠꯁꯕ ꯅꯨꯃꯤꯠꯇ ꯊꯥꯔꯤꯕ ꯎ ꯃꯌꯥꯝꯁꯤ ꯃꯗꯨꯅ ꯍꯤꯡꯉꯛꯑꯕ ꯃꯗꯨꯅ ꯃꯆꯥ ꯄꯣꯛꯊꯣꯔꯛꯑꯕ ꯃꯆꯥ ꯄꯣꯛꯄ ꯑꯣꯏꯔꯒꯅ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯁꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯒꯅꯤ ꯑꯅ ꯍꯥꯏꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 30-35 ꯆꯪꯗꯅ ꯄꯨꯔꯥ ꯗꯦꯖꯥꯔꯠ ꯑꯣꯏꯔꯝꯃꯕ ꯖꯒꯥꯗꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯗꯅ ꯏꯁꯤꯡ ꯆꯦꯜꯍꯟꯗꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕ ꯍꯣꯠꯅꯕ ꯀꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯎ ꯊꯥꯕꯁꯤꯁꯨ ꯍꯤꯡꯅꯕ ꯊꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯁꯥꯔꯅ ꯊꯥꯈꯤꯕ ꯎꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯊꯥꯔ ꯂꯣꯏꯔꯦꯅ ꯑꯃꯁꯤꯅ ꯅꯣꯛꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯒꯤ ꯁꯤꯟꯗꯨꯅꯤ ꯎꯔꯤꯁꯤ ꯑꯗꯨꯝ ꯐꯖꯕ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤꯁꯨ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗ ꯍꯥꯏꯔꯦ ꯍꯣꯔꯦꯟꯒꯤ ꯉꯥꯔꯧ ꯑꯣꯏꯅꯕ ꯈꯔ ꯊꯤꯍꯧꯔꯨ ꯁꯤꯚꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯆꯣꯞꯄꯒ ꯆꯠꯄꯗꯨꯅꯤ ꯍꯣꯔꯦꯟꯒꯤꯗꯤ ꯊꯤꯜꯂꯛꯂꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ
ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣꯁꯦ ꯑꯩꯉꯣꯟꯗ ꯈꯔꯁꯨ ꯂꯨꯏ ꯑꯗꯨꯒ ꯀꯦꯝꯗ ꯂꯩꯕꯒꯤ ꯁꯤꯜꯂꯥ ꯈꯣꯏ ꯄꯥꯏꯔꯒ ꯆꯠꯂꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯤꯟꯖꯔꯛꯑꯅꯤ ꯍꯥꯏꯕꯅꯤ ꯇꯧꯔꯅꯨ ꯍꯥꯏꯔꯤꯔꯥ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯏ ꯃꯣꯏꯅ ꯐꯣꯡꯗꯣꯛꯄꯁꯦ ꯑꯩꯅꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯍꯣꯔꯦꯟꯒꯤ ꯉꯥꯔꯨ ꯑꯣꯏꯅꯕ ꯈꯔ ꯊꯤꯍꯧꯔꯁꯤ ꯚꯥꯏ ꯑꯗ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗ ꯍꯣꯔꯦꯟꯒꯤꯗꯤ ꯊꯤꯜꯂꯛꯂꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝ ꯑꯃ ꯃꯇꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥ ꯐꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤꯁꯨ ꯂꯣꯠꯂꯒ ꯍꯥꯏꯕ ꯋꯥꯍꯪꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯆꯃꯝꯅꯕ ꯐꯥꯎꯋꯤ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯈꯪꯕ ꯁꯥꯔ ꯍꯥꯏꯕꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯎꯕ ꯐꯪꯉꯤꯁꯤ ꯁꯤꯒꯤ ꯀꯥꯔꯇꯨꯟꯁꯤꯃ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦ ꯍꯥꯏꯗꯨꯅꯤ ꯁꯤꯗꯩꯗ ꯑꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯌꯥꯝꯁꯤꯗ ꯂꯤꯗꯔ ꯑꯃ ꯌꯥꯎꯔꯦ ꯅꯥꯎ ꯏꯠ ꯏꯁ ꯑ ꯐꯦꯂꯥꯁꯤ ꯑꯩꯈꯣꯏꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯣꯏꯔꯦ ꯋꯦꯟ ꯔꯥꯏꯠ ꯕꯤꯀꯝ ꯔꯣꯡ ꯑꯆꯨꯝꯕꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯔꯛꯑꯦ ꯑꯦꯟ ꯗ ꯏꯅꯣꯁꯦꯟ ꯕꯤꯀꯝ ꯗ victims ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗꯕꯗꯨꯅ victim ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯅ ꯏꯆꯨꯝ ꯆꯨꯝꯖꯕ ꯄꯣꯠꯇ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯋꯥꯔꯐꯤꯌꯔꯁꯤ ꯑꯗꯨꯒꯤ ꯃꯤꯗꯤꯌꯥꯒꯤ ꯋꯥꯔꯐꯤꯌꯔ ꯃꯦꯗꯤꯌꯥ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯕ ꯐꯣꯇꯣꯒ꯭ꯔꯥꯐ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤ ꯃꯇꯝ ꯆꯥꯅ ꯊꯥꯗꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩꯁꯤꯡꯒꯤ ꯇꯧꯕ ꯃꯇꯝꯗꯅ ꯃꯗꯨꯒꯤ ꯐꯣꯇꯣ ꯀꯔꯤꯒꯤꯔꯥ ꯑꯃꯠꯇ ꯅꯝꯍꯧꯗꯕꯅꯤ나 ꯃꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅꯤ ꯍꯥꯏꯔꯝꯕꯗꯨ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ AK-47 ꯑꯗꯒꯤ M16 ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯅꯣ ꯌꯦꯡꯉꯤꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯍꯥꯠꯇꯣꯛꯅꯍꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯁꯤ ꯑꯁꯨꯛ ꯀꯨꯏꯕ 80 days ꯍꯦꯜꯂꯐꯥꯎꯗ ꯋꯥꯐꯝ ꯑꯣꯏꯔꯛꯇꯕ ꯃꯁꯤ ꯁꯤꯗꯩꯗ UPꯗ ꯕꯤꯍꯥꯔꯗ ꯀꯔꯤꯗ ꯑꯣꯏꯔꯝꯃꯣ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯑꯗꯩ ꯕꯣꯔꯗꯔꯒꯤ ꯏꯁꯨ ꯑꯣꯏꯔꯣ ꯀꯥꯁꯃꯤꯔꯗ ꯑꯔꯨꯅꯥꯆꯜꯗ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯃꯥꯏꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝ ꯈꯪꯗꯅ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯍꯤꯗꯟ ꯑꯦꯖꯦꯟꯁꯤ ꯀꯔꯤꯅꯣ ꯉꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯐꯝ ꯂꯩꯔꯦ ꯀꯣꯀꯣꯒꯃꯤ ꯁꯥꯏꯠꯇꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯁꯥꯟꯅꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣই ꯐꯣꯡꯗꯣꯛꯄ ꯂꯩꯔꯦ ꯉꯔꯥꯡ ꯑꯩꯈꯣই ꯗꯦꯜꯂꯤꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯑꯒ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯔꯗꯔ ꯍꯥꯡꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯆꯦ ꯏꯔꯝꯕꯒꯤ ꯃꯌꯥꯝ ꯂꯩꯔꯦ ꯏꯁꯨꯁꯤ ꯂꯦꯞꯄꯣꯏꯗꯧꯔꯤ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯂꯝ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯂꯥꯟ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯂꯤꯒꯦꯁꯟ ꯑꯦꯟ ꯀꯥꯎꯟꯇꯔ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝꯁꯤ ꯎꯕꯗ ꯁꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯁꯦꯠꯕꯦꯛ ꯑꯃ ꯄꯤꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟ ꯕꯣꯠ ꯍꯧꯖꯤꯛꯃꯛꯇ ꯂꯣꯏꯅ ꯋꯥꯅꯔꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯅꯣꯡꯃꯩ ꯕꯦꯔꯦꯜꯒꯤ ꯃꯔꯨꯝꯗ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟ ꯏꯆꯪ ꯆꯪꯗꯅ ꯕꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ